ꯂꯤꯔꯤ ꯃꯥꯂꯪꯕꯅ ꯇꯞꯅ ꯏꯪꯅ ꯍꯨꯝꯂꯛꯄꯗ ꯏꯂꯦꯝ ꯂꯦꯝꯅ ꯂꯩꯔꯝꯕꯗꯒꯤ ꯂꯝꯍꯦꯟꯕ ꯃꯇꯧ ꯎꯠꯂꯒ ꯃꯥꯂꯪ ꯃꯇꯨꯡ ꯏꯟꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯛꯄꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯈꯣꯏꯃꯨꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯉꯛꯂꯦ꯫ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯆꯥ ꯃꯌꯥꯝꯕꯨ ꯃꯁꯦꯛ ꯃꯉꯥꯜ ꯄꯤꯅꯕ ꯃꯌꯨꯝꯗꯒꯤ ꯂꯦꯡꯊꯣꯔꯛꯇ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯎꯖꯅꯤꯡꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯇꯞꯅ ꯑꯃꯨꯛ ꯃꯤꯇꯥꯔꯨꯏ꯫ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯝꯂꯤ ꯂꯩꯔꯥꯡ ꯃꯥꯗꯤ ꯈꯣꯏꯃꯨ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝ꯫ ꯈꯖꯥꯏ ꯃꯆꯤ ꯂꯦꯡꯉꯛꯂꯦ ꯇꯞꯅ ꯃꯃꯣꯟꯁꯨ ꯇꯝꯃꯛꯂꯤ꯫ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯁꯝꯂꯥꯡꯗꯨꯒ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯉꯤ꯫ ꯐꯪꯗꯕꯅꯤ ꯅꯣꯡꯃꯇ ꯌꯦꯡꯅꯤꯡꯂꯕꯁꯨ ꯌꯦꯡꯉꯝꯗ ꯏꯀꯥꯏꯅ ꯂꯩꯖꯕ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯇꯧꯗ ꯊꯋꯥꯏꯅ ꯇꯥꯅ ꯌꯦꯡꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯈꯤꯗꯕꯅ ꯌꯦꯡꯅꯤꯡ ꯌꯦꯡꯕ ꯐꯪꯈꯤꯗꯕ ꯈꯨꯗꯤꯡ ꯐꯨꯒꯠꯂꯒꯦ ꯈꯟꯕꯒꯨꯝ ꯑꯣꯟꯊꯣꯛꯅ ꯃꯨꯟꯅꯁꯨ ꯌꯦꯡꯂꯤ꯫ ꯃꯤꯅꯠ ꯑꯃ ꯑꯅꯤ ꯁꯨꯝ ꯌꯦꯡꯂꯝꯂꯕ ꯇꯨꯡ ꯃꯃꯥꯏꯗꯣ ꯈꯖꯤꯛ ꯂꯩꯊꯣꯔꯛꯂꯒ ꯄꯨꯡ ꯌꯦꯡꯂꯛꯏ꯫ 5 ꯇꯥꯒꯗꯧꯔꯝꯂꯦ꯫ ꯅꯨꯄꯤ ꯃꯥꯅ ꯅꯤꯡꯉꯥꯏꯗ ꯇꯨꯝꯖꯔꯤꯕꯗꯣ ꯀꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ ꯇꯞꯅ ꯍꯧꯒꯠꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯥ ꯈꯖꯤꯛ ꯂꯦꯡꯕꯒ ꯇꯨꯝꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯃꯆꯤ ꯂꯦꯡꯉꯛꯂꯦ꯫ ꯅꯍꯥꯟꯈꯩ ꯍꯧꯒꯠꯄ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅ ꯃꯃꯤꯠꯁꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯄꯣꯏꯔꯩ ꯍꯧꯒꯠꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯅꯣꯛꯃꯤ ꯈꯨꯅꯤꯡꯗꯨꯅ ꯃꯣꯟꯗꯨꯅ ꯅꯝꯂꯒ ꯃꯈꯨꯠꯅ ꯈꯗꯥꯡ ꯉꯥꯛꯂꯒ ꯃꯃꯥꯏ ꯅꯛꯁꯤꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯤꯂꯩ ꯃꯃꯤꯠꯇꯣ ꯐꯖꯅ ꯄꯥꯡꯂꯛꯄꯗꯤ ꯄꯣꯏꯔꯩꯅ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯣꯠꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯤꯕ? ꯁꯤꯂꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯐꯦꯠ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯐꯩꯖꯨꯞ ꯃꯅꯨꯡ ꯆꯪꯈ꯭ꯔꯤꯗꯨꯅ? ꯏꯀꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯑꯁ ꯇꯥꯇꯣꯟ ꯅꯪꯁꯤꯗꯤꯕ ꯅꯪꯒꯤ ꯏꯀꯥꯏꯅ ꯇꯧꯁꯤꯅꯅꯦ ꯑꯩꯕꯨ ꯄꯨꯛ ꯁꯨꯝ ꯍꯦꯛ ꯁꯨꯝꯕꯤꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯁꯦ ꯀꯔꯝ ꯇꯧꯕꯅꯣ ꯃꯆꯥꯊꯣꯏ? ꯑꯩꯕꯨ ꯑꯁꯨꯛ ꯉꯥꯎꯍꯟꯕ? ꯑꯃꯨꯛꯁꯨ ꯄꯣꯏꯔꯩꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯅꯒꯨꯟ ꯑꯩꯅ ꯈꯪꯂꯨꯗꯦ, ꯈꯪꯂꯕꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯑꯩ, ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯅꯅꯥꯛꯇ ꯍꯦꯟꯅ ꯆꯤꯡꯁꯤꯜꯂꯦ, ꯑꯇꯩ ꯀꯅꯥꯁꯨ ꯎꯔꯛꯇ꯭ꯔꯦ꯫ ꯁꯨꯞꯅꯒꯤ ꯅꯪꯈꯛꯇꯃꯛꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯖꯅꯤꯡꯅ ꯂꯥꯠꯆꯅꯤꯡꯕ, ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯕ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤ ꯃꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯩꯕꯨ ꯇꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯇꯅꯅꯦ ꯀꯅꯥꯏ ꯃꯅꯥꯛ ꯆꯠꯇꯧꯔꯤꯒꯦ? ꯑꯩꯒꯤ ꯆꯠꯐꯝ ꯂꯩꯇꯦ, ꯑꯩꯒꯤꯁꯨ ꯅꯪꯈꯛꯅꯤ꯫ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕꯗ ꯑꯩꯅ ꯀꯔꯝ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯉꯝꯒꯅꯤ? ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯄꯦꯜꯍꯟꯕ ꯅꯪꯁꯦ ꯀꯩꯅꯣ? ꯑꯩꯔꯣ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡꯅ ꯇꯥꯇꯣꯟꯕꯨ ꯏꯅꯥꯛꯇ ꯊꯝꯕꯅꯤ꯫ ꯅꯣꯛꯂꯛꯏ ꯅꯨꯄꯤꯗꯣ ꯋꯥꯍꯩꯗꯨꯗ꯫ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? ꯌꯥꯝ ꯉꯜꯂꯤꯗ꯫ ꯀꯌꯥꯝ ꯉꯜꯂꯤꯕ? ꯉꯥꯏꯍꯥꯛ ꯂꯩꯕ ꯌꯥꯈꯤꯅꯤ꯫ ꯑꯗꯣ ꯀꯌꯥ ꯇꯥꯔꯒꯦꯕ? 5 ꯇꯥꯗ ꯉꯥꯏꯔꯤꯃꯤ꯫ ꯌꯥꯝ ꯉꯜꯂꯤꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ꯫ ꯀꯩꯕ 5 ꯇꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯌꯦꯡꯂꯨꯏ꯫ 5 ꯃꯤꯅꯤꯠ 3 ꯆꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯤꯂꯩ ꯄꯤꯁꯨꯝꯗꯨ ꯈꯖꯤꯛ ꯁꯝꯖꯤꯟꯅꯔꯛꯇꯨꯅ ꯄꯨꯡ 5ꯁꯦ ꯉꯜꯂꯤꯕꯣ? ꯇꯜꯂꯦ ꯇꯥꯇꯣꯟ ꯅꯪꯁꯦ꯫ ꯉꯁꯤ ꯈꯛꯇꯪꯁꯤꯕꯨ꯫ ꯑꯗꯣ ꯑꯩꯁꯨ ꯃꯁꯥꯗꯣ ꯂꯦꯡꯉꯛꯇꯨꯅ ꯍꯧꯒꯠꯈꯤꯒꯦ ꯇꯧꯏ꯫ ꯂꯝ ꯍꯦꯟꯅꯨ, ꯍꯧꯒꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ, ꯌꯥꯈꯤꯔꯣꯏ ꯍꯥꯏꯕ꯫ ꯌꯥꯔꯦ ꯂꯝ ꯍꯦꯟꯅꯨ, ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛ, ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ꯫ ꯅꯝꯗꯅ ꯍꯧꯒꯠꯈ꯭ꯔꯦ ꯁꯤꯂꯩꯗꯣ꯫ ꯏꯇꯨ ꯑꯣꯏꯗꯧꯔꯤꯕ ꯋꯥꯍꯟꯅꯤꯡꯗꯦꯅꯦ ꯈꯪꯉꯕ? ꯃꯇꯥꯡꯗꯣ ꯌꯥꯝ ꯆꯥꯗꯕꯗꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯕꯥꯠꯔꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯍꯥ꯫ ꯄꯣꯏꯔꯩꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯀꯣꯛꯅ ꯉꯥꯈꯠꯂꯒ ꯃꯊꯟꯗ ꯃꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯑꯩꯃꯨꯛ ꯄꯪꯕ ꯅꯨꯄꯥꯁꯦ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ, ꯑꯁꯨꯛ ꯄꯥꯝꯃꯨꯕ ꯅꯨꯄꯤꯅ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯝꯕꯗ ꯑꯩꯅ ꯍꯟꯅ ꯌꯦꯡꯉꯨꯗ꯭ꯔꯤꯅꯦꯕ꯫ ꯑꯩꯁꯤ ꯀꯩꯅꯣ ꯏꯁꯥꯅ ꯏꯁꯥꯁꯦ ꯍꯩꯅꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦꯀꯣ? ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯥꯅ ꯂꯣꯏꯔꯦꯗ꯫ ꯃꯥꯡꯍꯟꯈꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯅ ꯄꯤꯒꯅꯤ꯫ ꯅꯪꯅ ꯈꯟꯖꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯄꯨꯔꯣꯏꯕꯗꯣ ꯑꯩ ꯑꯣꯏꯒꯦꯀꯣ ꯃꯆꯥꯊꯣꯏ꯫ ꯁꯣꯝꯗꯅ ꯁꯤꯂꯩꯅ ꯀꯨꯝꯊꯔꯛꯄꯗ ꯁꯅꯥꯇꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯍꯥꯕ ꯃꯇꯧꯁꯤꯡꯗ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯦ ꯃꯆꯥꯊꯣꯏ ꯑꯗꯨꯛ ꯇꯍꯥꯔꯤꯗꯨꯕꯣ? ꯑꯩꯗꯣ ꯉꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯏꯅꯤ꯫ ꯍꯩꯃꯥ ꯀꯩꯁꯨ ꯊꯦꯡꯕ ꯅꯠꯇ꯭ꯔꯤꯗ, ꯇꯞꯅ ꯑꯗꯨꯝ ꯇꯧ ꯅꯪꯅꯤꯗ꯫ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯀꯣꯏꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯅ ꯏꯃꯨꯡꯒꯤ ꯌꯦꯡꯂꯨꯔꯒꯦꯀꯣ, ꯇꯧꯖꯔꯣ꯫
Silay na wai tasanaba tawringida poirei su tholai. Ai tasanbirage nang wai te mohoro. Hoise. Hairaga sumjitu pirei. Poirei na lauraga wai tasan bahawkre. Silay na nurama tawraga mangoldo wai taikre. Loiraduna sumangdo mutai thui. Wai tay baloirabada iru mai thasanaba tawkre. Poirei masu lemna lei thokte wai tasalamlaba matungda madoina chakhum changtuna chalon khali. Nupi magi oina sangom aphambado phasana sembi. Hei khara sumako khoklaga plate amada phasana haptuna thambi. Silay na lai dok than baloi kraga mapi hongduna chakhum changakpada mani maku su yaungna loina leirami. Poirei na phamo nangi supirage. Loi kramba semba. O imana thorakpada ne loina leirame. Poirei na sangom aphambado chamas amaga glass ki bowl amada haptuna sise charo. Asumna matam magi khongjati lepa leitana adumang chatki. Maraksida nongmagi oiba mathawdi leptana adumang chathari. Nongma numidang wairam amani. Silay laiduk thalambani manung changle khan hagolakpada. Mathang gari thawzilaklibado ubada chaplepi. Ingangak na sukana no haini yeng na bohone. Gari do khamkibaga makhoi nupa marido mathang kumtharai. Silay ubada angakpagi sakpham thadok laga momon tawrai. Dazan, kay lagi nga sisibo. Tungda lakliba Bridges ka lanchen magada sukawi. Dabo, agyalan, chango. Lanchen mana. Nang bulay do kalamiro. Loire, ado kay lagi ba? Bridges na, noy sakum do tingin na laini. Tungday poirei na. Po chay singsiga sumliya palay rasayro. Mang thang nalay ba dyan na, nang di ko upusin kibayadro. Poirei na. Noi di pairak puyada ba? Nayum da lakpa mida ne thawdaba na di. Silay nok laga. Kaino ay sa paibirake. Noi gi se chak sana doiro. Lanchen mana. Phasana pun ki da wasu kuire. Adu nga si ekta tawra sina laab. Poirei dagi poche yaw ba cherang ama lawraga. Ay pairage. Nang na fi honga ne chakum da law. Hoy. Mayam da chakum num da changi. Sana tombi chak mahi thaget ke tawram madu ingangna. Haima, kaino tawrak lisina. Poirei ka lanchen maga makhoi na pairak pa cherang singdo dining table mathak tu da thamlai. Poirei na akhoi mari punsena hainaba. Ima cheng du sukrabo. Sudri ne mahi thaget ke tawram mane. Bridges na kharya ma chilo ngasi di fazana phugatladamni. Sana to mi nogli. Hoini ima na khangna hapage ne. Poirei na henjang sina maning duin thongase. Matang duda silay so changi. Dining matha tu da lairiba cherang singdo amamam to ina phakla yengi. Kay yeno sibo. Poirei na maide yeni ado nang tilaw chanam do krasemo. Silay maroi mapang yawriba cherang tu paikhatlaga nupa mari do on silay. Horen aigi angawba khaidawba makhong amadi soiba suknya yade. Poirei na mamik lang thoga. Nang si chadoiba. Silay machin do paithoram ingli. Tha ani pharakadawrabani chabalo yare. Nang khangbiriba. Ai nahan ke chage haidedana noina charga aina yenga layo tu ti ngamdre iso. Lanchen mana hoine ngasi kak chabamu. Aduneba. Somda Bridges na yendo semna. Ngasai pan yawrakibado ude gari thamamabo. Poirei na hoine adumadi pusilaktrene. Nang siyamamo ay lawsilurage. Poirei na pando lawsiluraga chakhom changaktuna. Ima pan siya maironse. Silay mangag haibet chaptharaga yengi. Nang namaroi do siya mo ima na si tawzarani. Kaday pirong ima hana siya magane thangat krage. Silay na ado soibam yawardi amuken hawdoy ningo. Ado na mathangdi ekta tawba haiduni. Siyam do loisilo akoy si loisilani. Cha ensang thongba pumnamak loirabada chanaba amuk tawrakle. Chakhumda charasi haina chakhumdu da silli. Mamaga silaygana chakluksingdu ningthina semlaba tungda masa-masagi mafamna thammi nupa khaidu se henjangdu phazana haplaba tungda manungda pushinaktuna thammi.
นุป้าเคยหานาจารุให้นาจะหันเครสิเลยมานะมาคุยกับวันอปายิงลีจาบลอยสิลักไปมาตังดาลันเจนมันสิเลยดอนสิลกะนุยชูจานะมาโตรดนะจาระเกนุยหานะลอยชินคนนะโตบันีโซมจิตนะอวาดปัสสุดเลยเดรนามากันนาบานิสุจาทุกนุบโตรเฮ้ยบ้าซุมนะนุป้าเคยกับฮอกวดครั้งกับมาตุงดามันยินกับมากสูจากจาบฮวยสิเลยดูห้องนะจารัมบันีอดูบุจักคู่มารีมังอาสุจิลักปมาตังดูดามาซาดูให้นาดับปกเลยทุกๆเรารบปกุมนะจารัมบดูจับเล็บละกาผู้ฮอกวดขี้สนาตัวบีงังนะแกโดเรมาจ้าถอยสิเลยเบสันเลยรูปอดอมดจังสิละตุนะจ้ากีบสิงดูลอยนะฮันโดเครสนาตัวบีสุปาคันนะจารัมบดูเล็บละกามามองกีมันเอาจังสิลักตุนะมันนั่งกันตักนันเธอบีตุนะให้รีเสียขราบฮาราโบสิเลยว่าบนสวนจารับโฮลีมาปีอิราสุจิลีสนาตัวบีมามองบุตับนัสัมละกาปุรักตุนะพามลีสิแกโดระกีพัฒนาหายสิให้นาดับปกเลยบะยามจ้าบสุนัตรีคิดอันจ้าบะหูบกะทออิสิบุกอินอบะไอ้บุกิมจ้าบยาระรอยจ้าใครสุดต่อเลยสินังให้นาดับปวดอเมยารงกันนี่หากสิพอบะไอ้สนาบพัดจิบมาสนาให้มาจ้าถอยนังสิมาโกใครสุดต่อเลยสิให้ยิงเนี่ยดอกเดดังหักจัดลุนักคุยเสียกับกี่มาตำสุยกสิลักลำมันนี่ให้ยิงกะดีกำไมตัวบ่ให้บดูหังตัวโอพัฒนาถอยบดสุหายโรให้ยิงดูมาดีเนี่ยทับตัวขรังกันนะจัดละโนสุหายโรพาเรเซจากสีจักสินไปยาวเลยยิงสิไอเห็นตัวมันเรจักสินบสุยานิท่าจัดเรอีรอนบสีกับขรังจักสินคนในนังบ่ไอชาร์ริกะอดูไอ้กันนั่นเนี่ยปะท่าจะรู้ไอง่ายเกี่ยมาสนะยาร์ปะท่าจะรู้นาซาโดนาหันไปยาบันติอสมนามาสุขาดการักลีปอยรีนมานะบสิงดูทินดูอารมณ์มาตุงดาจักคมนะจังลีมานะจังปะดามาทันดาจักสารัมบดาอิงังนะอิมาดีจักโตครบสุขทุนะซาบะคาร์ฮอรมละกะโตกเรเกยกีมาเดให้นดรามาลีเห็นจังสีอีโรมกะคาร์สาวให้บสุยาดเรอดุนันเนี่ยปะท่าจะรู้โนนะจังหันครบันอีมานะงาใส่งบจ้าบดเห็นจิลมันนี่มายามซาคิดีนี่งาใส่ซัวหอยตียิงขี้เขาจะนุ่มด่างหิดักสุสารมคิร์มาดูสปิจาบิรุมานักการะจังปะดาสิเลยดูพมุงดังอาทรับตรงนั่นเลยรมีไอเนื้อสายน่ะยารวยน่ะให้รับะคิรุยิงเลยสิเลยดูกีนี่ยิงนี่ตัวเลยดูกิชุกันเลยงาใส่ที่เกมตัวรำเดเขาจะจ้าบอกบุดสุกิชุตัวรำเดชักคงใครยามักปะกิดาอนิงตัวเลยนี่ให้นาดับพารุอินี่สิบว่าอินรอนังบุปิจันนึงดับกิหายบันตีไอ้นายดีไอ้สวยเครมาตุงจาระรอมุนุงายดราม่าเลยนังสิดิบมาจ้าถอยอังอันมาจ้าตรงนั้นตุ้มโตยท่านี่ฟารักลบันนี่แค่ชูบริตฟงทุกจบันนี่อดูฟาร์ให้ยิงทุกระเสฮิดักจาระบอกจ้าจีให้บุกุมนะมากกให้รีฮิดักจาวสิมาเดียตุ้มงังหันดอรินัตราไอ้ก้าวบันนี่บะฮิดักตุพิจารณาบตรงดานปีดูบุพาสนาปทานบิรัมเลมาทั้งยินมิโตสิเลตันมากุมนามาพิมรลอยชิลีปอยเรงาใส่มาขยิงลำบดูจังสลักตุนานังบุกดอร์เกนาซากเสียมจกทันอุเรนัดตินาซาดยามนุ่งไอจับบะขังเดแกนอมีเต้าโต้งร่างตะกินีให้นาดาบอนิงบยามเผาอันดูงามอิสาเสียมจกเทให้นิงบปกติตาตอนไอ้หน้าไปเห็นจิลันซาละปอยเรปิสมทุกสุสินนารกาสาวปอยนะใจประมาณให้รีเฮ้ยอดุมว่าดูให้บ้องนะบรห้องน้ำดับว่าคัลสินาดีจริงเนี่ยใครคงไปเห็นจิลันมาดีให้บอกว่าคัลสินาตัดโนอลีทุกความสุขังดีเห็นจินนักขันกันนุเสเขาจะจัดละกันแน่ยังถูกระดูสิดีแค่ชุดอารมณ์ตัวบ่อยสนุกสมนักการีทอรักตุนาฮอสพิทอลยาวชิลักเล่เนฟโรโลจีกีดีพาร์ตเมนต์เลยดีปะดมเดลักตุนาดร.ลอยากีมานักตำนั่นแหละหาในอพาร์ตเมนต์เราระบบบ้านะอดมอีกคมนั่นสุดจังอีใครนุ่งหากยิงระเบิดตุงดาลอยานะตับนะพิชิตถอยดกปนัดเจเลยเจมาปงพานอิมพรูฟไว้เลยให้นโลเบียร์จ้าวัฒนปุยมาตั้งสินะกำไมโตบุญดร.อดูกิดีเกชัวกายเบลเลยรุยท
ꯇꯧꯕꯇꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯒꯗꯤ ꯄꯤꯖꯕꯤꯌꯨ ꯄꯣꯏꯔꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯗꯣꯛꯇꯔ ꯆꯥꯕꯗ ꯑꯣꯅꯤꯡꯕ ꯍꯩꯅꯗꯕ ꯐꯥꯎꯔꯤꯁꯦ ꯃꯁꯥꯁꯤꯁꯨ ꯉꯔꯥꯡꯗꯩ ꯆꯣꯛꯊꯅ ꯂꯩꯔꯛꯏꯁꯦ ꯂꯣꯌꯥꯗꯣ ꯌꯦꯡꯂꯛꯏ ꯁꯤꯂꯩꯗ ꯁꯤꯂꯩꯁꯨ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯅ ꯌꯦꯡꯂꯛꯏ ꯑꯩ ꯗꯣꯛꯇꯔ ꯑꯝꯗ ꯏꯟꯐꯣꯔꯝ ꯇꯧꯖꯒꯦ ꯃꯁꯤꯃꯗꯤ ꯃꯥꯒ ꯑꯣꯏꯅ ꯇꯥꯟꯅꯕꯤꯔꯣ ꯄꯣꯏꯔꯩꯅ ꯀꯩꯒꯤ ꯑꯣꯏꯔꯕꯅꯣ ꯗꯣꯛꯇꯔ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯗ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯅꯥꯛꯇꯅꯦ ꯑꯝꯇ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯁꯤꯁꯇꯔꯅ ꯍꯣꯏ ꯗꯣꯛꯇꯔ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯠꯁꯦ ꯑꯩ ꯃꯥꯡ ꯊꯥꯖꯒꯦ ꯑꯅꯤꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯣꯌꯥꯗ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯅꯔꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ ꯁꯨꯝ ꯃꯇꯨꯡ ꯏꯟꯅꯔ ꯆꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯤꯂꯩ ꯃꯁꯥꯗꯣ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯏ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯕꯦꯔꯟꯗꯥ ꯂꯩꯔꯤꯕꯗꯨꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯣꯊꯣꯛꯄꯁꯨ ꯉꯝꯗ ꯌꯥꯝ ꯋꯥꯅ ꯂꯩ ꯅꯨꯄꯤꯗꯣ ꯄꯣꯏꯔꯩꯁꯨ ꯄꯥꯈꯠꯄ ꯐꯥꯎꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯅꯒꯟꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯌꯦꯡꯕꯤ ꯅꯨꯄꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯄꯣꯏꯔꯩꯗ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯒꯤ ꯀꯦꯕꯤꯟꯁꯨ ꯑꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯐꯥꯎꯗꯪ ꯁꯝꯕꯤꯔꯛꯑꯣ ꯁꯣꯝꯅ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯂꯥꯛꯃꯤꯟꯅꯩ ꯂꯣꯌꯥꯅ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯂꯕ ꯑꯣꯏꯕꯅ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯗꯣꯛꯇꯔꯗꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯁꯤꯂꯩꯗ ꯄꯤꯔꯛꯂꯒ ꯁꯤ ꯍꯥꯟ ꯊꯛꯆꯤꯜꯂꯣ ꯁꯤꯂꯩꯁꯨ ꯂꯧꯗꯨꯅ ꯇꯞꯅ ꯊꯛꯆꯤꯜꯂꯤ ꯃꯁꯥꯗꯣ ꯈꯔ ꯐꯊꯔꯛꯄꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯗꯨꯅ ꯃꯁꯥꯒꯤ ꯃꯐꯝꯗ ꯐꯝꯊꯈ꯭ꯔꯒ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯂꯩ ꯉꯛꯅ ꯌꯦꯡꯂꯛꯏ ꯗꯣꯛꯇꯔ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯍꯪꯕꯅꯤ ꯅꯁꯥꯗꯣ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯉꯔꯥꯡ ꯅꯍꯥꯟꯗꯩꯅꯤ ꯆꯥꯅꯤꯡꯕ ꯏꯄꯣꯛ ꯄꯣꯛꯇꯦ ꯆꯥꯔꯁꯨ ꯍꯩꯅꯗꯕ ꯄꯣꯛꯂꯛꯏ ꯃꯅꯝ ꯃꯍꯥ ꯀꯟꯕꯁꯦ ꯏꯍꯩ ꯍꯩꯅꯗꯦ ꯑꯗꯨꯒ ꯏꯁꯥ ꯆꯣꯛꯊꯕꯁꯨ ꯇꯣꯏꯅ ꯇꯧꯏ ꯄꯣꯏꯔꯩꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯧꯔꯛꯏꯗꯣ ꯁꯦꯅꯤꯇꯥꯏꯖꯔ ꯃꯅꯝꯅꯔꯣ ꯈꯪꯗꯦ ꯑꯣꯏꯔꯝꯗꯧꯁꯨ ꯃꯥꯜꯂꯤ ꯗꯣꯛꯇꯔꯗꯨ ꯁꯤꯂꯩꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯅꯪꯒꯤꯁꯦ ꯁꯣꯝ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯂꯩꯕꯤꯔꯨꯕ ꯌꯥꯒꯗ꯭ꯔꯥ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯀꯩꯒꯤ ꯄꯥꯈꯠꯄꯤꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯋꯥꯔꯤ ꯈꯔꯗꯪ ꯁꯥꯟꯅꯖꯒꯦ ꯇꯧꯕ ꯄꯣꯏꯔꯩꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ ꯁꯤꯂꯩ ꯃꯁꯥꯗꯨ ꯇꯠꯇꯨ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯗꯣ ꯐꯖꯅ ꯌꯦꯡꯍꯜꯂꯣ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯊꯣꯛꯈ꯭ꯔꯦ ꯁꯤꯂꯩꯅ ꯗꯣꯛꯇꯔ ꯑꯩꯒꯤꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯗꯣꯛꯇꯔ ꯂꯣꯌꯥꯅꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯩꯒꯤ ꯏꯁꯥꯗ ꯍꯩꯅꯗꯕ ꯀꯌꯥ ꯐꯥꯎꯔꯛꯂꯤꯅꯣ ꯗꯣꯛꯇꯔꯗꯣ ꯃꯥꯒꯤ ꯇꯦꯕꯜꯒꯤ ꯗ꯭ꯔꯥꯋꯔꯗꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯁꯤꯂꯩ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯀꯩꯒꯤꯅꯣ ꯗꯣꯛꯇꯔ ꯁꯤꯗꯤ ꯁꯣꯝꯗ ꯄꯣꯏꯔꯩꯗꯤ ꯃꯄꯥꯟꯗꯨꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯆꯔꯥꯡꯅꯗꯨꯅ ꯂꯩ ꯀꯩꯕꯨ ꯇꯧꯔꯝꯒꯕ ꯍꯥꯏꯗꯨꯅ ꯃꯤꯅꯤꯠ 15-20 ꯍꯧꯖꯤꯟꯈ꯭ꯔꯕ ꯇꯨꯡꯗ ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯦꯕꯤꯟꯒꯤ ꯊꯣꯡꯖꯤꯜꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯆꯪꯉꯨꯕꯁꯨ ꯉꯝꯗ ꯃꯈꯨꯠꯅ ꯂꯨꯈꯝꯗ ꯄꯥꯏꯁꯤꯜꯂꯒ ꯍꯟꯒꯠ ꯍꯟꯗꯥ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯀꯦꯕꯤꯟꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯒ ꯅꯔꯁ ꯑꯃꯅ ꯄꯣꯏꯔꯩꯕꯨ ꯀꯧꯔꯛꯏ ꯄꯣꯏꯔꯩꯁꯨ ꯆꯠꯂꯝꯕꯗꯨ ꯂꯦꯞꯄꯒ ꯇꯍꯥ ꯆꯪꯁꯤꯜꯂꯛꯏ ꯁꯤꯁꯇꯔ ꯃꯥ ꯗꯣꯛꯇꯔꯅ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯉꯛꯑꯣ ꯍꯥꯏꯔꯛꯏ ꯆꯪꯉꯛꯑꯣ ꯍꯥꯏꯕ ꯍꯣ ꯆꯪꯕꯤꯔꯛꯑꯣ ꯄꯣꯏꯔꯩꯁꯨ ꯇꯍꯥꯕ ꯃꯇꯧꯗ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡꯗꯨ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯐꯥꯈ꯭ꯔꯦ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯔꯛꯇꯨꯅ ꯃꯥꯅ ꯎꯈ꯭ꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯑꯒ ꯏꯉꯛꯉꯛꯅ ꯉꯥꯏꯍꯥꯛꯇ ꯌꯦꯡꯂꯤꯕꯗꯨꯗ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯗꯣꯛꯇꯔ ꯃꯇꯧ ꯂꯩꯕꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ ꯊꯥꯖꯔꯨꯗꯕ ꯀꯌꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯑꯣꯏꯊꯣꯔꯛꯂꯣꯏꯔꯦ ꯈꯜꯂꯨꯕ ꯀꯣꯡꯒꯥꯏꯁꯨꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯍꯜꯂꯛꯂꯤꯕ꯭ꯔꯥ ꯈꯨꯗꯣꯜꯅꯤ ꯍꯥꯏꯁꯤꯔꯥ ꯄꯤꯔꯥꯡ ꯃꯍꯥꯛꯇꯣ ꯃꯥꯅꯤ ꯈꯨꯗꯣꯜꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯤꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯗꯣꯛꯇꯔꯗꯨꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛꯇꯣ ꯇꯞꯅ ꯂꯧꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯤꯂꯩ ꯄꯤꯔꯛꯂꯤꯕꯗꯣ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯇꯦꯁ ꯀꯤꯠꯅꯤ ꯁꯦꯀꯟ ꯈꯔ ꯂꯩꯔꯒ ꯗꯣꯛꯇꯔꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯥꯜꯂꯝꯂꯕ꯭ꯔꯥ ꯗꯣꯛꯇꯔ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ ꯅꯁꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯈꯜꯂꯝꯕꯗꯣꯗꯤ ꯂꯥꯜꯂꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯌꯦꯡꯈꯣ ꯃꯗꯨꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯩ ꯁꯤꯂꯩ ꯊꯥꯖꯗꯕ ꯃꯇꯧꯗ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯗꯣꯛꯇꯔ ꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ
ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯈꯛ ꯃꯥꯡꯖꯈꯤꯕꯅꯤ ꯁꯣꯝꯒꯤ ꯍꯁꯕꯦꯟꯒ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤꯗꯨꯗꯤ ꯊꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯀꯣꯏꯕꯤꯒꯅꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯁꯤꯂꯩꯗꯣ ꯃꯁꯥ ꯂꯨꯡꯊꯗꯨꯅ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ ꯑꯗꯨꯗꯤ ꯁꯤꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯋꯥ ꯀꯩꯁꯨ ꯂꯩꯇꯦꯅ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃ ꯇꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯨꯃꯗꯤ ꯈꯪꯗꯣꯛꯁꯦ ꯁꯣꯝꯅ ꯆꯪꯉꯨ ꯑꯗꯨꯒ ꯑꯝꯇ ꯌꯦꯡꯊꯣꯛꯂꯨꯔꯣ ꯁꯤꯂꯩ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯗ ꯇꯔꯨ ꯇꯔꯨ ꯃꯤꯠꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯕꯒꯨꯝ ꯔꯦꯁ ꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯇꯞꯅ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯇꯦꯁ ꯀꯤꯠꯇꯨ ꯎꯠꯂꯛꯏ ꯗꯣꯛꯇꯔꯗꯨ ꯂꯧꯁꯤꯜꯂ ꯌꯦꯡꯉꯤ ꯂꯥꯏꯟ ꯑꯅꯤ ꯆꯦꯜꯂꯝꯕ ꯎꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯞꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯃꯥꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯔꯥꯎꯕ ꯐꯥꯎꯗꯕ꯭ꯔꯥ ꯁꯤꯂꯩ ꯃꯄꯤꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯅ ꯂꯥꯛꯈ꯭ꯔꯔꯣꯏ ꯑꯩꯒꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯑꯃ ꯂꯩꯇ꯭ꯔꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯗꯣꯛꯇꯔ ꯃꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦꯁꯦ ꯊꯋꯥꯏꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯀꯥꯟꯗꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯈꯤꯅꯤ ꯁꯤꯂꯩ ꯈꯨꯝꯂꯛꯇ꯭ꯔꯦ ꯗꯣꯛꯇꯔꯗꯨꯅ ꯅꯔꯁꯇꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯍꯁꯕꯦꯟꯗꯣ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯒꯤꯅꯤ ꯄꯣꯏꯔꯩꯅ ꯆꯪꯒꯤ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯨꯕ ꯃꯥꯅ ꯉꯛꯂꯨꯔꯤꯕꯗꯣ ꯑꯀꯣꯟꯕꯒꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ ꯍꯥꯏꯅ ꯊꯥꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯨꯗꯅꯤ ꯀꯨꯏꯅ ꯌꯦꯡꯂꯝꯗꯦ ꯃꯤꯠꯌꯦꯡ ꯆꯣꯏꯗꯨꯅ ꯃꯅꯨꯡ ꯆꯪꯉꯛꯂꯦ ꯁꯤꯂꯩ ꯃꯅ ꯃꯃꯥꯏ ꯅꯣꯟꯊ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ ꯗꯣꯛꯇꯔ ꯃꯥꯒꯤꯁꯤꯕꯨ ꯗꯣꯛꯇꯔꯗꯣ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯣꯝ ꯃꯄꯥ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯑꯐꯇꯔ 9 months ꯁꯣꯝꯒꯤꯁꯨ ꯅꯨꯡꯁꯤꯔꯤꯕ ꯏꯆꯥ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁꯣꯛ ꯆꯠꯈ꯭ꯔꯕꯒꯨꯝ ꯇꯤꯡꯉꯛ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯁꯤꯂꯩꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯀꯩ ꯍꯥꯏꯕꯅꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕ ꯑꯩꯁꯦ ꯃꯄꯥ ꯅꯠꯇꯦ ꯑꯁꯦꯡꯕ꯭ꯔꯥ ꯗꯣꯛꯇꯔꯅ ꯍꯥꯏꯁꯦ ꯑꯩ ꯊꯥꯖꯗꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗ ꯇꯦꯁ ꯀꯤꯠꯇꯨ ꯄꯤꯔꯛꯏ ꯄꯣꯏꯔꯩ ꯇꯦꯁ ꯀꯤꯠ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯃꯥꯁꯨ ꯎꯔꯦ ꯔꯤꯖꯜꯗꯣ ꯍꯔꯥꯎꯕ ꯐꯥꯎꯕꯒꯨꯝ ꯀꯛꯅꯤꯡꯕꯁꯨ ꯄꯣꯛꯏ ꯇꯧꯐꯝ ꯈꯪꯗ ꯃꯆꯤꯟ ꯑꯅꯤꯗꯣ ꯆꯦꯛꯁꯤꯟꯅꯔꯒ ꯈꯥꯡꯉꯤ ꯅꯨꯄꯤ ꯃꯥꯕꯨꯗꯤ ꯆꯦꯠꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯂꯩꯕꯅ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯣ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯀꯃꯥꯏꯅ ꯑꯩꯒꯤ ꯍꯔꯥꯎꯕꯁꯦ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯁꯣꯝꯒꯤ ꯍꯔꯥꯎꯕꯗꯣ ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯏ इहान हानबा ओइने इचागी मम्मी अमा उबा फंगलनी खंगलकपा मिकुप्तने फावरिबा हराउबदुदा ऐसु सरुक याजगे पोइरे तुमिन फामलिबा नुपी मंगोंदा अमु येंगली मखुत अनीदो तकनादुना लेरम्मी डॉक्टरना अमु ngasidagiди cheksina senabiba mathau tarani tha mari mangado thabaka hena tohanbigano arum ayang awangba ka thoka sinsu yingsinbiu poiri makok tapna nomlaga hoi doctor ai cheksina senajage sidaidi chama thakpa tummana chingbasu chang naidabasu yaroi aduna mama oigadoriba nangna sune hena cheksingadaba nangna tumba chama chang nairi khaine mitamliba angang dusu masama ophatna leigadoini mamai mamit pangdri phauba aisu angam mateng tawsage sidagidi tes kharam sa tawdaba yaroi ngasidi natte ngasidi nungai roi ai numit am haisarake aduda tawrase hospital manungdagi thorakpado ani du wam tangangnade adubu nupa manadi nupidugi makut chena sambiduna chatli mayum yorubada gari du sumangda khami silai hana kumthakiduna imung changagle mayai kada sanatumbi sutibi induna lerammi mamona tabli tabli changaglibado obada asa thoi halaklabro la osida manengi nakanda phamtharai thoibadi chatkhramro ngangnaringi poi su changsilai machanupa changak ubada wahang torai nangdi thawak salaroidra amuk changai isibo ngasidi lip lokre chalaroige oh phare phare poire mama gi nakanda tumin phamli banipi duda hapet inglamlaga makhoi ka tamna kakre sana to mina nangbu kari ke hairak lagi doctor na kaisu tawdri hai ho aduni kaisu tawroi haidro imana phare phare kaisu bu toramdadi masana kaidore kaidobu yaure
ꯃꯃꯧꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯆꯤꯡꯅꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ꯫ ꯁꯤꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯤꯛ ꯑꯃ ꯇꯞꯅ ꯁꯤꯟꯊꯍꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯁꯅꯥ, ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯄꯦꯟꯕ ꯅꯨꯃꯤꯠ ꯑꯃ ꯑꯩ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯗ ꯈꯪꯍꯜꯂꯨꯅꯦ ꯅꯪꯕꯣ? ꯃꯥꯁꯅꯥ, ꯑꯩ ꯏꯀꯥꯏꯕ ꯃꯇꯧꯗ ꯃꯃꯥꯏ ꯇꯞꯅ ꯂꯨꯊꯈ꯭ꯔꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯩ ꯊꯥ ꯂꯦꯞꯄꯦ꯫ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯃꯥꯁꯅꯥ꯫ ꯁꯅꯥꯇꯣꯝꯕꯤ ꯈꯪꯍꯧꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ, ꯀꯔꯤ ꯍꯥꯏꯕ? ꯃꯥꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩ ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯕ꯫ ꯍꯥ, ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯕ? ꯑꯩꯁꯦ ꯃꯕꯣꯛꯀꯤ ꯃꯤꯡꯊꯣꯜ ꯐꯪꯗꯧꯔꯕ? ꯇꯍꯥꯕ ꯃꯇꯧꯗ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯍꯔꯥꯎꯖꯅ꯫ ꯅꯪ ꯆꯠꯂꯣ, ꯄꯣꯊꯥꯔꯨꯔ ꯆꯠꯂꯣ꯫ ꯃꯆꯥ ꯊꯣꯏ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯉꯁꯤꯗꯒꯤꯅꯦ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯅꯪ ꯃꯥꯁꯅꯥꯅ ꯂꯣꯏꯅꯃꯛ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪ ꯕꯕꯥꯗ ꯑꯃꯨꯛꯇ ꯇꯝꯂꯨꯈꯤꯒꯦ ꯄꯥꯎꯁꯦ꯫ ꯆꯠꯂꯣ ꯃꯆꯥ ꯊꯣꯏ, ꯅꯪꯅꯦ ꯃꯊꯛꯇ ꯀꯥꯕꯗꯣ ꯌꯦꯡꯂ ꯀꯥꯎꯀꯣ꯫ ꯋꯥꯍꯩꯗꯣ ꯈꯔ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤꯂꯩ ꯁꯣꯔꯒ ꯍꯣꯟꯗꯈꯩ ꯇꯥꯔꯝꯕꯅꯤ꯫ ꯃꯅꯦꯝꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯈꯪꯍꯣꯟ ꯍꯣꯟꯗꯣꯔꯛꯂꯒ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯊꯃꯣꯏꯗꯣ ꯄꯦꯟꯖꯅ ꯅꯣꯛꯆꯔꯨꯏ ꯃꯅꯦꯝꯅ ꯍꯔꯥꯎꯕ ꯃꯇꯧꯗ꯫ ꯃꯥꯅ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯅꯨꯄꯥ ꯑꯃꯗꯤ ꯃꯐꯤ ꯄꯧꯍꯣꯡꯗ ꯇꯨꯡ ꯑꯣꯜꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯤꯂꯩ ꯉꯛꯉꯛꯅ, ꯇꯥꯇꯣꯟ, ꯀꯩꯗꯧꯔꯒꯦ ꯂꯦꯞꯄ ꯁꯨꯝ ꯂꯩꯔꯝꯃꯤꯗꯤ? ꯇꯨꯃꯤꯟ ꯂꯦꯞꯂꯝꯕ ꯄꯣꯏꯔꯩ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯅꯥꯛꯇꯨꯗ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯛꯏ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯃꯊꯥꯗ ꯇꯞꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯂꯩ ꯃꯥꯁꯨ ꯈꯪꯍꯧꯗ ꯇꯧꯔꯛꯄ ꯃꯇꯧꯗ ꯍꯟꯗꯣꯛꯂꯨꯕꯁꯨ ꯇꯧꯗ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯣꯏꯔꯩ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯈꯜꯂꯝꯕ ꯋꯥꯈꯜ ꯈꯨꯗꯤꯡ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯊꯩꯗꯨꯅ ꯊꯝꯈ꯭ꯔꯒ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯂꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯂꯩ ꯃꯥꯁꯨ ꯄꯣꯏꯔꯩꯒꯤ ꯃꯈ꯭ꯋꯥꯡ ꯋꯥꯏꯔꯞ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯇꯥꯇꯣꯟ, ꯍꯔꯥꯎꯕ꯭ꯔꯥ? ꯄꯣꯏꯔꯩ ꯃꯀꯣꯛꯇ ꯃꯪꯗꯣꯝꯂꯛꯏ꯫ ꯀꯌꯥꯝ ꯍꯔꯥꯎꯏ? ꯄꯥꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯁꯤꯂꯩ ꯃꯣꯃꯣꯟ ꯇꯧꯖꯩ ꯄꯥꯈꯨꯝ ꯐꯪꯂꯕꯒꯨꯝꯅ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯃꯥꯗꯤ ꯂꯦꯞꯇꯦ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ ꯏꯆꯥꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯑꯃꯨꯛ ꯅꯣꯝꯂꯛꯏ꯫ ꯁꯤꯂꯩꯅ ꯑꯃꯨꯛ, ꯃꯃꯥꯗꯤ? ꯄꯣꯏꯔꯩ ꯀꯣꯜꯂꯝꯕꯗꯣ ꯊꯥꯗꯣꯛꯂꯒ ꯁꯨꯛꯂꯞ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯃꯃꯣꯟꯗꯨꯝ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯅꯃꯥꯅꯆꯥꯒꯤꯗꯃꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯡꯁꯤꯕ ꯑꯅꯤ ꯊꯣꯛꯅ ꯌꯦꯜꯂꯗꯕꯅꯤ꯫ ꯁꯤꯂꯩ ꯈꯖꯤꯛ ꯍꯦꯟꯅ ꯅꯣꯛꯂꯛꯏ꯫ ꯄꯣꯏꯔꯩ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯔꯨꯝ ꯃꯄꯥꯗꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯝꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯈꯔ ꯈꯖꯤꯛ ꯑꯃꯨꯛ ꯅꯣꯟꯊꯔꯛꯇꯨꯅ ꯏꯃꯣꯟ ꯃꯣꯜꯂꯕ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯏꯇꯞ ꯇꯞꯅ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇꯨꯗ ꯊꯦꯡꯂꯛꯏ꯫ ꯁꯤꯂꯩ ꯃꯥꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯪꯅ ꯏꯐꯝꯗ ꯇꯝꯕꯤꯔꯤꯕ ꯈꯨꯗꯣꯜ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯄ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯃꯆꯥꯊꯣꯏ, ꯑꯩꯒꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯄꯦꯟꯕ ꯑꯁꯤꯁꯨ ꯆꯥꯡ ꯑꯣꯟꯕꯗ ꯑꯍꯦꯟꯕꯇꯅ ꯌꯣꯝꯂꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯇꯨꯅ ꯏꯐꯝꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯇꯝꯕꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ꯫ ꯁꯤꯂꯩ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯂꯒ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩ ꯃꯈꯥ ꯇꯥꯍꯟꯗ ꯐꯥꯈꯤ꯫ ꯑꯩꯅ ꯇꯥꯇꯣꯟꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯃꯉꯥꯜ ꯊꯣꯛꯅ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯖꯕꯅꯤ꯫ ꯑꯣꯏꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯆꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯨ ꯉꯔꯥꯡꯒꯤ ꯃꯪꯂꯥꯟ ꯑꯃꯒꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯃꯃꯥꯏꯗꯒꯤ ꯊꯥꯡꯊꯔꯛꯂꯒ ꯃꯕꯨꯡ ꯃꯄꯥꯗ ꯇꯞꯅ ꯊꯝꯂꯛꯏ꯫ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯩꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯦ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯍꯣꯟꯗ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯇꯥꯇꯣꯟꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯥꯇꯣꯟꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯀꯦ꯫ ꯅꯪꯒꯤ ꯏꯐꯝꯗ ꯂꯩꯕ ꯅꯨꯡꯁꯤꯕ ꯅꯪꯅ ꯃꯁꯛ ꯇꯥꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯅ ꯅꯍꯥꯟꯅ ꯈꯪꯈ꯭ꯔꯦ꯫ ꯅꯍꯧꯅꯅ ꯃꯁꯛ ꯑꯃꯨꯛ ꯇꯥꯛꯄꯒꯤ ꯀꯥꯟꯅꯕꯁꯨ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯑꯩꯁꯨ ꯍꯥꯏꯒꯦ, ꯋꯥꯐꯝ ꯑꯃ ꯃꯨꯟꯅ ꯇꯥꯎ꯫ ꯅꯃꯥꯅꯆꯥ ꯑꯅꯤꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯃꯥꯅꯆꯥꯒꯤꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯃꯥꯅꯆꯥꯕꯨ ꯑꯩꯅ ꯁꯦꯟꯅꯒꯅꯤ꯫ ꯑꯋꯥꯕ ꯍꯥꯏꯕꯗꯨꯒꯤ ꯃꯃꯤ ꯑꯃꯐꯥꯎ ꯇꯥꯍꯜꯂꯣꯏ꯫ ꯑꯄꯤꯛꯄ ꯊꯋꯥꯏ ꯃꯥꯅ, ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥ,
ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯔꯤꯉꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯒꯅꯤ ꯅꯪꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗ ꯏꯆꯥꯒ ꯎꯅꯍꯟꯒꯅꯤ ꯅꯍꯧꯅꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ ꯅꯨꯄꯤꯗꯣ ꯃꯃꯣꯟꯁꯨ ꯇꯧꯔꯛꯏ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯊꯋꯥꯏ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯤꯕ ꯁꯣꯔꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯂꯦꯞꯍꯜꯂꯣꯏ ꯇꯥꯇꯣꯟꯒꯤꯗꯃꯛ ꯑꯩꯅꯁꯨ ꯃꯃꯤ ꯇꯝꯂꯛꯄꯗ ꯉꯥꯏꯔꯤꯕ ꯊꯋꯥꯏꯁꯤꯕꯨ ꯁꯦꯟꯅꯒꯅꯤꯌꯦ ꯁꯤꯂꯩꯒꯤ ꯄꯥꯎꯁꯤ ꯈꯪꯅ ꯆꯥꯅꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨꯗ ꯁꯔꯨꯛ ꯌꯥꯔꯛꯏ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯆꯜ ꯁꯛꯂꯤꯕꯤ ꯅꯨꯄꯤ ꯃꯥꯅ ꯊꯋꯥꯏ ꯑꯃ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯦ ꯈꯪꯂꯕꯗ ꯃꯥ ꯃꯃꯤꯡꯊꯣꯜ ꯐꯪꯅꯕꯒꯤꯗꯃꯛ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯈꯦꯜ ꯂꯥꯡꯂꯤꯕꯁꯦ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯍꯔꯥꯎꯕꯗ ꯃꯁꯨ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯈꯪꯅ ꯆꯥꯅꯕ ꯈꯨꯗꯤꯡ ꯄꯥꯎ ꯇꯝꯕꯗ ꯑꯋꯥꯕꯝꯁꯨ ꯑꯣꯏꯖꯔꯕꯅꯤ ꯊꯥ 3-4ꯗꯨꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗꯕꯅ ꯁꯅꯥꯇꯣꯝꯕꯤꯅ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯝꯗꯦ ꯁꯤꯂꯩꯅ ꯇꯧꯔꯤꯕꯗꯤ ꯈꯖꯤꯛꯇꯅꯤ ꯏꯋꯥ ꯋꯥꯗꯕ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯈꯔ ꯈꯛꯅꯤ ꯅꯨꯄꯥ ꯃꯥꯁꯨ ꯃꯃꯥꯗꯒꯤ ꯇꯥꯗꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯕꯨ ꯁꯦꯟꯅꯕꯤꯕ ꯀꯤꯔ ꯂꯧꯕꯤꯕꯁꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯅ ꯀꯣꯏꯁꯦꯟ ꯍꯦꯛ ꯁꯦꯟꯅꯩ ꯊꯕꯛ ꯐꯪꯉꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯟꯅ ꯍꯜꯂꯛꯂꯦ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯃꯇꯝꯁꯨ ꯂꯦꯜꯂꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯠꯇꯣ ꯄꯣꯏꯔꯩ ꯈꯔ ꯊꯦꯡꯂꯞꯅ ꯌꯨꯝ ꯍꯜꯂꯛꯏ ꯅꯍꯥꯟꯈꯩꯒ ꯉꯟꯅ ꯍꯜꯂꯛꯂꯒ ꯉꯁꯤ ꯊꯦꯡꯂꯛꯄꯗꯨꯗ ꯁꯤꯂꯩ ꯈꯔ ꯈꯖꯤꯛ ꯄꯥꯈꯠꯆꯕꯁꯨ ꯐꯥꯎꯏ ꯅꯨꯄꯥꯗꯨꯕꯨ ꯍꯜꯂꯛꯄ ꯆꯥꯛ ꯆꯥꯗꯅ ꯉꯥꯏꯔꯝꯕꯅꯤ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯆꯥꯅꯈ꯭ꯔꯦ ꯅꯤꯡꯊꯝ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯉꯥꯏꯍꯥꯛ ꯁꯥꯖꯔꯝꯂꯕꯁꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯗꯤ ꯏꯪꯂꯦ ꯐꯤ ꯑꯊꯥꯕꯗꯨꯝꯒ ꯐꯝꯂꯝꯕꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯁꯨꯃꯥꯡꯅ ꯆꯠꯄꯤ ꯁꯥꯟꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯏ ꯄꯣꯏꯔꯩ ꯒꯥꯔꯤꯗ ꯄ꯭ꯔꯞ ꯊꯧꯖꯤꯜꯂꯛꯏ ꯁꯤꯂꯩꯁꯨ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯨꯃꯥꯡ ꯇꯝꯅ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄꯗ ꯄꯣꯏꯔꯩ ꯒꯥꯔꯤꯗꯩ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠꯇ ꯆꯦꯔꯪ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯀꯥꯔꯝꯂꯦ ꯁꯤꯂꯩ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ ꯃꯇꯣꯝꯇ ꯑꯩ ꯂꯩꯍꯧꯔꯤꯁꯦ ꯎꯅ ꯎꯁꯤꯟꯅꯗꯕꯤꯒ ꯆꯪꯈꯤꯅꯦ ꯉꯥꯏꯍꯥꯛ ꯃꯔꯨꯝ ꯁꯣꯜꯂꯝꯃꯒ ꯃꯅꯨꯡ ꯆꯪꯉꯛꯂꯦ ꯃꯥꯅ ꯆꯪꯉꯛꯄꯗ ꯄꯣꯏꯔꯩ ꯍꯥꯟꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯆꯥꯂꯨꯛ ꯁꯔꯨꯛꯇꯣ ꯊꯥꯡꯗꯣꯛꯂꯒ ꯆꯥꯒꯗꯕꯒꯤꯁꯨ ꯇꯧꯔꯝꯂꯦ ꯍꯦꯟꯅ ꯉꯛꯏ ꯁꯤꯂꯩꯗꯣ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯊꯟꯇ ꯆꯥꯈ꯭ꯔꯤꯕ ꯃꯇꯧꯗ ꯃꯄꯨꯛꯅꯤꯡ ꯈꯖꯤꯛꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯃꯥꯌꯣꯛꯅꯕꯗꯨꯗ ꯐꯝꯊꯔꯛꯂꯒ ꯆꯥꯕ ꯍꯧꯔꯛꯏ ꯆꯥꯕ ꯇꯪꯈꯥꯏ ꯆꯪꯁꯤꯜꯂꯛꯄꯗ ꯇꯥꯇꯣꯟ ꯀꯩ ꯍꯥꯞꯄꯛꯈꯣꯒꯦ ꯄꯣꯏꯔꯩꯗꯨ ꯍꯟꯅꯗꯤ ꯌꯦꯡꯂꯛꯇ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯣꯛꯑꯦ ꯍꯥꯏꯅ ꯆꯥꯛꯈꯣꯝ ꯈꯔ ꯆꯥꯔꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯃꯥꯅ ꯆꯥꯔꯝꯕꯒꯤ ꯄꯨꯈꯝꯗꯨꯁꯨ ꯄꯥꯏꯔꯒ ꯍꯧꯒꯠꯈꯤ ꯁꯤꯂꯩꯗꯤ ꯀꯩꯅꯣ ꯈꯟꯅ ꯌꯦꯡ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩꯗꯤ ꯊꯣꯛꯈ꯭ꯔꯦ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗꯦ ꯁꯤꯂꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯕ ꯇꯨꯡꯗ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯀꯥꯔꯛꯂꯦ ꯃꯥꯅ ꯆꯪꯉꯛꯄꯗ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯨꯝꯕꯒꯨꯝ ꯂꯩꯔꯝꯃꯤ ꯁꯤꯂꯩꯗꯨ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯀꯩꯅꯣ ꯈꯟꯕꯗ ꯋꯥꯈꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯒ ꯀꯧꯔꯛꯏ ꯇꯥꯇꯣꯟ ꯇꯥꯇꯣꯟ ꯃꯃꯤꯠ ꯐꯠ ꯄꯥꯡꯉꯛꯂꯒ ꯄꯣꯏꯔꯩꯅ ꯀꯩꯅꯣ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯋꯥꯍꯩ ꯈꯣꯟꯗꯥꯗꯨꯗ ꯋꯥ ꯍꯥꯏꯗꯧ ꯂꯩꯇ꯭ꯔꯗꯤ ꯀꯧꯔꯛꯀꯅꯨ ꯋꯥꯍꯩꯗꯨ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯁꯥ ꯐꯛꯂꯥꯡꯂꯣꯝꯗ ꯆꯞꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ ꯅꯨꯄꯤꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯃ ꯎꯒꯦ ꯐꯪꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯠ ꯁ꯭ꯋꯤꯡ ꯊꯨꯅ ꯇꯧꯒꯟꯕ ꯃꯇꯝꯒ ꯑꯣꯏꯔꯦ ꯅꯨꯄꯤ ꯃꯥꯗꯤ ꯄꯨꯛꯅꯤꯡ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯅꯣ ꯈꯟꯅ ꯃꯊꯟꯗꯁꯨ ꯋꯥꯈꯜꯗꯣ ꯂꯥꯡꯐꯥꯡ ꯄꯪꯈꯟꯗ ꯈꯟꯖꯩ ꯉꯥꯏꯍꯥꯛ ꯅꯨꯄꯥ ꯃꯥꯒꯤ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯝꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯞꯅ ꯀꯥꯔꯛꯂꯦ ꯀꯥꯡꯈꯜ ꯊꯥꯔꯒ ꯐꯩꯖꯨꯞ ꯁꯦꯝꯃꯤ ꯍꯤꯞꯊꯔꯒꯦ ꯇꯧꯕꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯈꯖꯤꯛ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯍꯤꯞꯊꯔꯛꯂꯦ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯀꯩꯁꯨ ꯈꯟꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯅꯍꯥꯟꯈꯩꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯊꯥꯗ ꯇꯨꯝꯖꯔꯒ ꯉꯁꯤ ꯃꯇꯣꯝ ꯇꯨꯝꯂꯤꯅꯦ ꯇꯧꯔꯤꯕꯗꯣ ꯇꯨꯝꯊꯧ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯋꯥꯈꯜ ꯃꯥꯁꯨ ꯃꯑꯣꯟ ꯈꯜꯂꯛꯂꯤ ꯅꯨꯄꯥ ꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯉꯣꯟꯗ ꯀꯧꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅꯐꯥꯎ ꯌꯦꯡꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯐꯃꯨꯡ ꯇꯣꯉꯥꯟꯅ ꯇꯨꯝꯂꯝꯕ
ꯋꯥꯈꯜ ꯃꯥꯗꯤ ꯆꯨꯝꯅ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯖꯗꯕꯗꯤ ꯅꯠꯇꯦ ꯆꯤꯡꯅꯕ ꯈꯔꯖꯤꯛ ꯄꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯥꯕꯨ ꯃꯆꯥꯕꯨ ꯃꯤꯔꯥꯏꯔꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜꯗ ꯇꯥꯎꯈ꯭ꯔꯕ꯭ꯔꯥ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯇꯞꯅ ꯇꯞꯅ ꯑꯣꯠꯄ ꯍꯧꯔꯛꯏ ꯋꯥꯈꯜꯅ ꯑꯣꯜꯂꯛꯄꯂꯕꯁꯨ ꯆꯥꯈꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯎꯏꯊꯕ ꯍꯧꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯏꯁꯤ ꯇꯨꯝꯅ ꯇꯨꯝꯈ꯭ꯔꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯀꯥꯡꯈꯜ ꯃꯊꯛꯇꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯇꯨꯡ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯃꯥꯌꯣꯛꯅꯕ ꯐꯃꯨꯡ ꯊꯥꯔꯤꯕꯗꯨꯗ ꯇꯨꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ ꯇꯦꯕꯜ ꯂꯦꯝꯞꯀꯤ ꯃꯩꯉꯥꯜꯗ ꯃꯨꯁꯤ ꯃꯨꯁꯤ ꯀꯥꯡꯈꯜ ꯐꯥꯎꯅ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗꯩ ꯀꯨꯝꯊꯔꯛꯂꯤ ꯄꯣꯏꯔꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯊꯥꯡꯗꯨꯅ ꯊꯣꯡꯖꯜ ꯇꯝꯅ ꯂꯥꯛꯏ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯝꯃꯤ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡ ꯊꯥꯡꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯂꯥꯛꯅ ꯂꯥꯛꯅ ꯀꯅꯥꯗꯅꯣꯁꯨ ꯀꯣꯜ ꯇꯧꯔꯤ ꯔꯤꯡ ꯀꯨꯏꯅ ꯆꯠꯍꯟꯗ ꯐꯠ ꯑꯗꯨꯝ ꯄꯥꯏꯔꯛꯏ ꯀꯔꯤ ꯃꯇꯧꯅꯣ ꯃꯤ ꯇꯥꯈꯤꯅꯤ ꯄꯥꯈꯠꯈꯨꯝ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝ ꯃꯃꯤꯠꯇꯨꯅꯁꯨ ꯌꯦꯡꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯛꯈꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯐꯣꯟꯗꯨ ꯊꯥꯡꯗꯣꯛꯂꯒ ꯄꯨꯡ ꯌꯦꯡꯉꯤ 12 ꯇꯥꯔꯝꯒꯗꯧꯔꯦ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐ꯭ꯔꯤꯖ ꯍꯥꯡꯉꯤ ꯃꯥꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯄꯨꯔꯛꯄ ꯄꯣꯠꯇꯨꯁꯨ ꯇꯞꯅ ꯄꯨꯊꯣꯛꯂꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯃꯆꯤꯟꯗꯨ ꯆꯤꯡꯂꯞ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯇꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯤꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯌꯥꯎꯋꯜꯂꯛꯏ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯇꯤꯡꯊꯣꯔꯛꯄꯗ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯔꯝꯕꯗꯨꯗ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯕꯥꯞ ꯑꯣꯏꯍꯧꯗ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯨꯏ ꯇꯥꯇꯣꯟ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯃꯤ ꯃꯈꯨꯠꯅ ꯈꯜꯂꯒ ꯍꯀꯝꯒꯗꯨ ꯋꯥ ꯋꯥ ꯆꯜꯂꯤ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯂꯦ ꯅꯨꯄꯥ ꯃꯥꯒ ꯉꯁꯤꯁꯤꯃꯗꯤ ꯇꯨꯃꯤꯟꯅꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯄꯤꯔꯤ ꯄꯤꯔꯤ ꯇꯧꯅ ꯃꯈꯨꯠꯇꯨꯅ ꯅꯍꯥ ꯃꯈꯩ ꯅꯨꯄꯥ ꯃꯥꯅ ꯇꯨꯝꯂꯝꯕ ꯃꯐꯝꯗꯨꯗ ꯅꯥꯜꯂꯤ ꯃꯃꯥꯏ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯄꯗ ꯑꯇꯣꯞꯄ ꯐꯃꯨꯡꯗꯨꯗ ꯌꯦꯡꯕꯗꯁꯨ ꯅꯨꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯁꯤꯂꯩ ꯉꯛꯆꯥꯅꯅ ꯇꯥꯕꯒꯨꯝ ꯐꯩꯖꯨꯞꯇꯣ ꯑꯃꯨꯛ ꯐꯠ ꯍꯥꯏꯗꯣꯛꯏ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯐꯃꯨꯡꯗꯩ ꯊꯣꯔꯛꯂꯒ ꯕꯥꯠꯔꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯗꯨꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯕꯜꯀꯅꯤꯗꯁꯨ ꯌꯦꯡꯂꯨꯔꯦ ꯑꯗꯨꯕꯨ ꯕꯜꯀꯅꯤ ꯐꯥꯎꯅꯕ ꯊꯣꯡꯗꯨꯃꯁꯨ ꯂꯣꯜꯂꯝꯃꯤ ꯍꯦꯟꯅ ꯉꯛꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯩꯁꯨ ꯐꯖꯅ ꯉꯥꯟꯗꯕꯒ ꯃꯃꯤꯠ ꯃꯅꯥ ꯁꯥꯡꯗꯣꯛꯂ ꯌꯦꯡꯕꯗ ꯀꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯄꯝ ꯌꯥꯎꯔꯛꯂꯦ ꯇꯨꯝꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯕꯅꯤ ꯃꯇꯥꯡꯗꯨꯗ ꯆꯤꯡꯅꯕꯝꯁꯨ ꯄꯣꯛꯂꯛꯏ ꯉꯁꯥꯏ ꯅꯨꯄꯥ ꯃꯥꯅ ꯎꯠꯂꯛꯈꯤꯕ ꯃꯇꯧꯃꯛꯅꯤ ꯅꯨꯄꯤꯗꯨ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯂꯣꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯒꯤ ꯄꯨꯅꯥ ꯄꯥꯏꯗꯨꯅ ꯍꯥꯡꯒꯦ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯈꯪꯉꯪ ꯍꯥꯡꯂꯛꯄꯒ ꯁꯤꯂꯩ ꯈꯪ ꯈꯪꯅ ꯃꯁꯥꯗꯣ ꯇꯨꯡ ꯈꯪꯍꯟꯍꯜꯂꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯃꯈꯥꯗ ꯇꯨꯁꯤꯟꯗꯨꯅ ꯉꯦꯛ ꯐꯝꯊꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯏꯃꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯄ ꯃꯇꯧꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ